ngasi akoina pabunggi laikidabagi nipalak suba asumlaba numida sida pabunggi laikidabagi mafamda laikat pa hikat laikat tamba itai thunajaba amadi pabung boyam na pamjaramba koigi pabung boyam gi wakhalon amadi idea of manipur haiba thimma sida koi nomagi oiba koigi miyam gi oiba people's convention ma koi mafam sida pangthok sabani akham lakai sida akoina mai horon dagi hena hauna iramdam Manipur Kanglaipak asi Khunai londa Senmi londa Punsi londa akhoi yamna interdependent oina khoigi lairiba jati suna jat bijat khaidana dharma kada gi kari khandana lai minariba state asida lairiba purup khudimangna amagi nam amagi mateng pangnaba amana amagi mateng longnaba adumaina tawduna khoi yam phajana yamna nuaina hinglami iramdam lai Kanglaipak asi adubu British na Manipur bu loksan kraba matung dagidi amadi maruina India da Manipur na tilu dagidi no magi akhoi asum ba thaja bagi wakhalon na se no magi mangakpa adugo no amaga ne yengthina ba helakpa thaja na da bagi wakhalon se ne na yang kholak dagidi asum laba akhoi gi nuksina bagi lipulasi kai thare aduna pabung boy mana pamjaramba akhoi 1988 ta Manipur gi singi district sing dagi leader sing na Makan suna akoigi lairiba tangkhul gi tongan bal leader sing kom gi tongan bal leader sing leader mayam na khoina pirakpa adum laba singi lebak sing ado district sing dagi puragal la pokpa lebak sing do khoigi mafam masida khoigi kaino da polo ground mamang da khoigi sida khil diba khoigi integrity pillar sida mokhoina pirakpa lebak tu na thola kan na Manipur ji kai be yaroi Manipur gi territorial integrity kai be yaroi akhoi sida lairiba punamak se punna hingmina gadam ni haiba wakhalon adu da khoi hingduna lai adubu aikoina hazik leiriba wakhalon sing asida koi leiriba jati sing sina magi oiba purup singi oiba tongan ba homeland talakpa tongan ba aigi separate administration talakpa natragana tongan ba territorial integrity si thubai rakanda ai akoigi state oina talakpa adu union territory talakpa gi post sing ase karigumba matam amata dasu aikoigi isada imarik ama phawba seli phawbadi taibang dana taba mang phawda mangnu sungoi oru habduma ngasigi asumlaba yamna samlaba pabung boy magi asumlaba nipalak suba laikhedawi mapok numit sida akoi miyam da pizage aduna idea of Manipur habdi akoi punna mafam sida saukhan minaba hingminaba semilonda khunai londa lepang londa lengak londa education gi system da oiraga su adudagi health sector da oiraga su adugal development gi sector do oiraga su punna saukhan minaba lambi thong kari kara khaidna saukhan minaba adum laba han manaba manglan namado adugi damakta sagalamba manglan han singi manglan ado leijariba nahan akoi gi nacha nana akoi an nahasina nomata su khoina kauthokulitana madugi damakta ngak seli akoina madu ngak duna senduna matam supasu leigani haina ai ngasiga sumalaba function asiga mari na tentana tamjage